Manipur nong watna chubadagi oirakliba fivam masi yenglaga hayeng nungthil pung mari taba matamda elected members sing punna meeting ama pangthoklaba matung Manipur asi ikang thokle haina lauktoklagani haina chief minister na haikre. Tha khudingi pangthokpagom ngasi chief minister Bangloda Hill Leaders Day amadi miyamgi numit pangthoktuna chief minister na miyamgi wakat takre. Miyamga loinana CM na u sarasing thaminakre. Manipur University of Culture ki lamgi matangda yetnaba khara leirabasu soidana sagani haina Art and Culture Minister L Jantakumar na University asigi ahum shuba Foundation Day da phongdokre. Media da hero saduna wafangnaba asina pukchel sengna thabak tawriba lenga asibu miyamna lana uhanabagi machak ama oigani haina CAF and PD Minister Karam Shyam na phongdokre. Jiri ima kaithilda lamjingba nedi limited transforming bank ama hangdokre. Lamjingbagi director Waikhom Hirozit Singna jiribamgi miyamna lamjingba nedi bank asida bank account hangbiduna lamjingbana piriba kanaba si lobiyu haiki. Inkolgi khasna thibada thengnariba khudongchadaba sengkoknabagi pandamda Revenue Department ki anauba digital payment system ngasi Revenue Minister Karam Shyamna Imphal West ki DC office complex da launch tokre. Ngasi ayuk pung mga minute kunrom taba matamda Ukhrul district ki Viewland da laiba dukan namagi manakta sakhangdaba singna thamlamba oigani thazaba bom ama pokhaikre. Dukan adu makhan kauba miyoi amagini. Thaudo aduda asok apan amata yaukhiba leite. Wildlife and Biodiversity Conservation Committee WBCC Manipur and Divisional Forest Office Thawal na sinduna Waithopata Mass Tree Plantation Campaign hawdokre. Imphal City ki manungda lambi ki khudong thiba thoktanaba Traffic Control Wing Imphal City na lokhalakpa drive ta hawkhiba numit mapani ki manungda lupa lakh 2,13 supna chama khumgat pangamkhre. Chayola sigi oina ngasi kakwa naurem laikai community hall kam nongpok panthobi sanglenda mau kaithil kakre miyam na mamangi matau gumpo chai sing pam na leina khi Assam lengak na sem saba loikraba NRC ki final list hayeng fonglagani security ki akanba section thorang lokhat pagaloina na mafam kharada CRPC chamaga nifu mari chalai khre Bharat Sarkar amadi NSCN ani ki marakta chathariba santi ki wari athuba matamda waroishin purakna bahonabada naga miyam na maikai animakta sogatnaba NSCN arna appeal tawkre Bharat Sarkar na lokhalakpa section thorangi saruk ama oina leba asigi maru oiba airport singda Bureau of Civil Aviation Security na chatliba chahi asigi manungda body scanner sing thamnaba thorang lokhatkre Security force na akanba section tharang lokhatliba Srinagar ki Parimpora ngarang numidang motorcycle tongduna lakpa sakhangdaba singna dukandar ama nongmai na kaptuna hatlamlei Jammu amadi Kashmir da Article 370 chatna khraba matung ahanba khongchat oina ngasi Army Chief Jen Rawat Kashmir Valley da thunglakhiba ka loinana mafam adu da hauzik oriba security ki fibam yengsinkhre